Yoo Thakpanaw Ayaangba matamda launa lainaba yaadaba machin manaw machal macha singsu phattaba thabakta lupna halli machin manaw mache machalgi marakta leigadaba ikai hangoiba adusu manghalli kok ngawba akawba lehenba pangangang samajgi marakta saunhanba khatna chainaba thokhalli Allah gi zikrdagi thaptok halli namaz da apanba oihalli loinana phattabagi thabakta mangjin thahalli ikai hangoiba madi chopa phangnaba machak oi masibu sizinariba miyoi adudi yamna tamthibu saktam law makhoi adu angawbugum oi makhoi gi phajaba minglen afaba thabak khudingok mangki badnama madi oktab lamchat ki phijol na leiteng masina maram oirga aron buwa haidokpa hana sunagadaba wa fawa haidok tamthokpada akiba leite yamna lain haidok halli amasung mal chang khudimak arembada manghanduna saitan ga marup oi aron buwa famda ikaiba nanghalli thamoi wa phongdokpada apan beleite nungi part ki lambi taki loinana Allah na yadaba achaw thabak singbu laihalli yugi hainabi leiriba mahak adu bhut latpaga chap male yuna maram oirga achaw thodok khana chainaba hana sunabana chingba kaya thokhalli ina khunba kaya bu pidat padat pa sembi ijat leiba kaya bu chop halli nungsinaba kaya bu setnhalli miyoi kaya gi midludagi pirang sinthali samna haibada yu haibani shagi pot asida guna kaya yawri phattaba singi thongni loinana Allah gi niyama ching munthokhinaba maram amasung ajab ki matik chaba oinaba posakni aduga karigumba atai atopa phattaba sing yawdrabasu masitana su oklabani Hazrat Wail Hazar midagi riwayat ni madudi mahagna hai Tariq bin Suwaidna Huzur sallallahu alaihi wasallam da Gehugi yugi matang da hangacharam madudaw Allah gi Nabi sallallahu alaihi wasallam na thinglami mahagna hai aikhoina masi hidak ki damak sembani matam adudasu Allah gi Nabi sallallahu alaihi wasallam na haibirami madu hidak nate lainan munna khanthani ngai machakni madudi yu asibu Allah gi Rasul sallallahu alaihi wasallam na lainani hairam libaw asikari gi damakno karamba laina pokhanbage masigi paukhumdi Yoo Thakpami adu mahaki buddhi phochili akaw yamna leihali marol faihali Yoo Thakpa matamda phaiba adumna Yoo Thaktaba matamda su faihali amasung mahangna pokpa angang dusu masigi asar oigali asida natana blood cancer fawba pokhali delirium amasung tremble hakchang nitpa hairiba brain gi yamna mari leinaba laina sing asi nishana pokhali asida natana Plynaritis hairiba laina asibu nishadgi maru en pokhalli aikhoina khangnerba ngaktani madudi nisha sanaba mi amana karamba mongda sibagi haiba asi yugi phattabagi mahu asi pakhangna hasingdana hendok thoidokno oi ayamba matamda delirium amadi tremble plynaritis hairiba laina sing asi yugi nishana ayamba pokhalli laikannaba ngamdaba thak adu yawna nahalli mahi singbu kawthokpa budi fakchin hanba akawbla hinba laina sing asina chingba asi yugi mayai dimag ta changkhibano maram oiraga thak asi yohalli masidana tanaw Yoo Thakpa miyoina pokpa angang nisha sanama mina pokpa angang singda gyan watpa budi phattabana chingba ayamba oigali Yoo Thakpa midi yamna thuna sauganba khatna chainaba haiba gun asi ayamba matamda uba phangi Yoo Thakpa leiba imung manungda khatna chainaba thokpa asidi masing thingamdana thokpa miyamna khangnaraba thodok mong asumna miyoibagi marakta leiriba mari adubusu kakthali maramaduna Huzur sallallahu alaihi wasallam akan bana thinglami madudi Yoo Thakkanu maramdi masi phattaba khudingmakki sojaini asida natana Yoo Thakpada sijinnaba kolikpusu sijinnabadagi thinglami Allah amasung mahaki nungsiba Rasool sallallahu alaihi wasallam gi apaambada punsi selena kan kholaminasi